Rajya Sabha da sarang na thokpadaki ngasi Citizens Amendment Bill 2019 puthokhitre ayeng ayu pung 13 phawba mifam yaithokre bill ase hayeng puthokpa yana leide. Miyam na curfew thugai na khongsang kaya sangsin kre police ka muknabada mioi kaya so panang le miyam gi mahusagi punsida sauna akaiba pikre. Manipur के हाल के चीफ मिनिस्टर ओइरबा ओक्रम इबोबीना लुसिंगबा कांग्रेस लेजिस्लेचर पार्टी की मिहुत सिंगना सीएबी के मायोक्ता ngasi न्यू दिल्ली के जंतर मंतरदा खोंगसंग संगसिन खरे अमसों केबल टेलीविजन नेटवर्क्स रेगुलेशन एक्ट 1995 के सेक्शन 19 की मखादा टीवी न्यूज चैनल सिंगना मियाम की इहोग मरी लेनबा इ पाउ पोंगदनबा डिस्ट्रिक्ट मजिस्ट्रेट इम्फाल वेस्ट ना अथिंगबा थंदिन खरे मैम खुरमजरी दो येंबरी बस इम्पैक्ट न्यूज़ ने के थोक्सोम ना हौजे पुंसा से फावी मरो पाव सिंह मियाम दा पिजरी राज्य सभा दा सरंग न थोकपते के सिटीजन से अमेंडमेंट बिल 2019 पुथोखित्रे हयेंग अयुक की पुंग 13 फावबा पार्लियामेंट की अपर हाउस ओरिबा राज्य सभा की मिफम येथोखरे राज्य सभा की ngasi phangkhiba mifam chathaba hauраklaba matung समाजवादी पार्टी की प्रेसिडेंट अखिलेश यादव को इलाहाबाद यूनिवर्सिटी दा महिरोय लुप अमगे वासक लौबगी थरम यावबा लाकपदा एयरपोर्ट दा अथिंग पीखी हाइबगी वाहौदा सरंग न थोखे समाजवादी पार्टी की मेंबर सिंगना वाहौ अदुकी मतंगदा हाउस अदुकी वेल मनाक्ता लाउ खोंग तौबदगी हाउस अदुकी मिफम नुंथिल पुंग अनि फावबे यैथोखे नुंथिल पुंग अनि ताबा मतमदा हाउस की मिफम सथबा हौरपका अमुक हना सरंग न थोकपदगी पुंखाई अमा अमुक यैथोखे हाउस मखाताना चथनबो होनबदा मखाताना लाउ खोंगबा सरंग न थोकपदगी सीएवी हाउस की टेबल न पुथोकप ngamdana hayeng फावबा यैथोखे सिटीजनशिप अमेंडमेंट बिल असे hayeng पुथोकप याना लेरी Manipur People Against Citizens Amendment Bill 2016 Man Pact na ngasi North East People D-Day in India haina laukthoktan ayuk angan badagi horga state asida leiba mipung khuding makna lambi sorokta amuba phiral fight na khongjang sangsin ba hokhiba amadi pamna ngarangdagi hodna sangsilaki ba sintha lep ki khongjang na baram oirga state asigi mahusagi punsida sauna akaiba pikre ngasi yongan badagi hodna Manipur praja section khuding makna state asigi singa masung tamani mafam khuding makta paksana khongjang sangsin ba hokre Manipur da CAB na maram oirga oirakli bifim asina maram oirga Imphal East amadi West da lainga ki maike digi curfew laukthokhiba amadi praja miyam na lepalaitna sangsileba khongjang asina maram oirga Imphal City yauna state asigi mafam ayamba khuntak lansibagi phibam da leire state highway district amasung inter village road singda lalolitik yauna passenger puba gari yauna lanai gari singa mata sena khidre school college amata thong hangna khide kaithel ayamba thong hangna khide school college amata da mahairoi sing kana khide lainga ke maike digi su curfew laukthokhiba maram oiraga lambi yauna mafam kaya da police personnel kaya marang kaina pak sanna deploy tawduna pamda bathok ningda bathok sing tholok padigi kanana ba section thorang kaya paikhatli Imphal East amadi West da lainga ke maike digi curfew laukthokhiba amadi prajamiam na lepalaitna sangsileba khongjang asina maram oiraga Imphal City yauna state asigi mafam ayamba kontak lansibagi phibam da leire Kurai thongam laikai da lamdam madu ke miyam Imphal ukrul lambi da khongsang kya sangsin ki sagolban da su sagolban maino leirak moirang mayum leirak nepra menjor leirak amadi tingom laikai ki miyam na khongsang kya sangsin ki segarot khwarapam laikai da su miyam na lambi mayai da wakan ifam famdana lambi tingki District Magistrate na thokhiba curfew gi athing mathugaidana tidim lambi ki mafam kaya da sunga si masing yalwa miyam na ayuk angan bati hona lambi tingda citizens amendment bill pass tawba yaroi haidana protest tawke lambi da uwa amadi nung paisindra khongjang sangsin ki maroina kwakaithal bazar takhel laikai konjeng hazari laikai da miyam na bill asik mayok da lambi da tire mai thaduna lambi tingki curfew gi athing ba thugaiduna torakhiba miyam adibu Sangkina ba police na hona ki adabu police ki ating batugayda na miyam na Imphal mayol tamna khongchat chat pahorki masing yalma miyam aduna hodam lerek mapa yorakpada Imphal West ki additional SP Hemantana lusing mukangbu amana miyam adabu hankina ba haibada yadabadi ki tear gas amadi smoke bomb sing masing khangdana kapsinduna tankai ki miyam na su police tamna nung thomjin bada natana nauri kapsin ki
पुलिस के एक्शन दा मियोय तरेलom असोपन नंकी मालोम संगांगै दसु मियाम लंबी दा मई थादोना सिटीजन से अमेंडमेंट बिल की मायोक खोंजंग संसिन की खोंजंग संसिलिबा सिंह पुलिस ना टियर गैस अमदे स्मोक बॉम्ब सिंह काफसिन तानखाई की एयरपोर्ट की गेट तसु मसिंग यालो संगांगै अमदे मालोंग मियाम ना थोरकन लंबी थिंखिबदि एयरपोर्ट मनोंग दिकी मियोय अमत थोरकबदि संग यादबदि की मसिंग यालो मनि पुलिस सिंह लाक्तुना मियाम अदो टियर गैस अमदे स्मोक बॉम्ब कया कापतना तानखाई की मियाम नसु पुलिस तमना नुंग ना थोमलकी घरी दसु मसिंग यालो मियाम ना लंबी थिंखी Tidim lambi da sangsin khiba khongsang gi saruk amoina lambi nakan dale base minister amdi prime minister yawa banner sing thaduna lambi mai da mai thadra khongsang sangsin ki police ki kambuna su tear gas kaptana khongsang sangsin liba sing tan khai na bhone ki nakal marom da Imphal International Airport ta ngasi tongan ba flight ta tungla khiba passenger sing sat yada bana maram oirega airport ta numit yung pung tarani thoi taba duai digi numidang pung manga makhairam taraba phawba matam sang na panduna laike adubo tungda Imphal West Police na ngak sendra passenger sing airport ki tek to kai na puthorak tuna Imphal Mayol phawba thinki Imphal West ki manung sana singjamai gi Imphal More lambi gi na get tale riba praja sing mapung ina singjamai yamnam nai ka area singjamai kawa singjamai lewa lambi maibam nai kai tidim lambi yauna kwa khatel bazar area da mayam tholak tana wa kari pham pham ba madi rally sak pe yauna khongsang sangsin ke mayam gi khongsang atu control tongna bo hana ba police ki mai ke ki tiar gas na singba kaya su kafsin ke Thangmaiban kendra ki bafong kaya da sunga CAB ki mayokta paktak na wakan in pham khre kendra se ki bafong kaya da miyam na lambi lamzaw da tholok ta wakan in pham khre lambi tangkhai phamjin da khongsang sangsin ke langol tarung khul da leiba tarung community hall ki mamang da khul se ki miyam na tholok tuna CAB ki mayokta wakan in pham da state asida CAB sana ba yaroi longlip Manipur haiba yauna pen da kholau ke allow ki Thangmaiban United Club na susin da Thangmaiban maisnam laikai da wakan in pham ki Belasuki mayokta Langol da ningthau laikai da so Human Resource and Youth Development Organization ki volunteers in Langol lambi thingna protest toki Bisnupur district ki tongan mafam singda CAB ki mayokta khongsang sangsin beleptre district adu ki manung sanba mafam singda maira paibi club singna sindra lambi da firala muba paiduna khongsang sangsin ke mafam kharadana CAB ki mayokta miyam ki oiba khongsa sing chatke wakan infam wakat khongsa chatpadana tana lambi thiwi khongsang su sangsin ke Thawbal district ki tongan phang kaya da so CAB ki mayokta wakat khongsang sing sathakre bill asip yaning da phongdol dana khongsang loi sing na National Highway 102 ki lambi thingzin ke Thawbal Mera Ground Yaripok Lamkhai Thawbal Athokpam Bazar Khangbo Bazar Thawbal Wangbal lamadi Wangsing Bazar ki phang sing da sumia na wakat khongsang sathake seraga sida Thawbal district police ki maike ki akan mamong na pam da bathoning da bathok thok tana bahai duna bikup nahum sing na ngak seli district asida so CRPC ki dara samani phumari ki ting bathamjin khre nakal amarom da Lelong Waithau Laisang Them Khekman Sagol Tongba Thawbal Bazar Ketri Laikai Phauten Wangkhem Yaripok mani sarang pat su khongsang kaya sangsin ke More da laiba tongan ba civil society organization sing amadi maira paibi sing na CAB bo Rajya Sabha da pass over yaroi amadi Manipur da sana ba yaroi haidun ngasi more town manung total shutdown tobugalena more bazar da wakan infam sa thaki ban number more ga more town manung da Assam Rifles yauna makhal amati ki gari sing salhan khide loina na Indo Myanmar Friendship Gate number 2 su thong lon ki
Manipur के हान चीफ मिनिस्टर ओइरंबा ओक्रमी बोपिना लुसिंगबा कांग्रेस लेजिस्लेचर पार्टी की मिहुसिंगना सिटीजन्स एमेंडमेंट बिल की मायोक्ता न्यू दिल्ली दा प्रोटेस्ट तौखरे मणिपुर प्रदेश कांग्रेस कमिटी के एमएलए पुमनमक यावब कांगबोदना ngasi ayuk tagi numitang wairam pung manga taramdai phaupa न्यू दिल्ली की जंतर मंतर दा प्रोटेस्ट तौखिबनी प्रोटेस्ट तौखिबा कांग्रेस की मिहुसिंग अदना बीजेपी ना लुसिंगबा एनडीए लाइंगा की मायोक्ता मदि सिटीजन्स एमेंडमेंट बिल हंदो हाइदना खोलाव के लावके Impact News na phangba pauda All India Congress Committee ki oina Rajya Sabha da opposition bu lusing liba Ghulam Nabi Azad ki lising makhada bill asi pass tawdana bakan honari hairi Rajya Sabha da gasi bill asi puthoktana hayeng phawa yaithok labasu hayeng karigumba bill asi puthok labasu Congress ki oina bill asi pass tawhandana ba tawhandaba haiba wafam da sana lebli hairi hayeng su okram ibu bina lusing ba kangbu asina Jantar Mantar da ayuk pung taruk tigi nimidang wanang pung taruk phawa CAB ki mayok ta protest chathagani hairi CAB na maram waraga Manipur amadi North की स्टेट सिंग टोटल शटडाउन धरना रैली सिंब चंसीब दिल्ली मनपुरी महिरो सीएसओ इमा चंसीब खोजंग पनलदुना बिल हंदोखीनब अर्जेंट मैटर ऑफ पब्लिक इंपोर्टेंस इनर मनपुर की MP डॉक्टर थॉक्सोम मैनेना लोकसभा की सेशन पुखत्रे बिल खुद हंदोक्त्रबदी मदुगी फोल खुदोंथिनिंगाई ओइगनी लाक्सिनब ngambी वांगबद सत्किगनी हाइनसु मान हाउस थमखी लोइनाना इंकुमजा लिसिंग मसा पनिफुमापनदा मनपुर मर्जर एग्रीमेंट खुयेक पिनदना मनपुर बु यूनियन ऑफ इंडिया द पुनसिन खिबगी एग्रीमेंट असिबु ngasi फावबदा ऑफिशियल ओइना सक खंगद्रिबा सिसु सक खंगबिनबा डॉक्टर मैनेना तक्सिनखी मतंग सोइस ब्रेक अमलौसगी ब्रेक के मतुंगदा सिटीजनशिप अमेंडमेंट बिल असि पार्लियामेंट विड्रॉ तौद्रि फावबा मियाम न मखाता न खोंजंग संगसिन मिनसि हाइना मन पैक के माइके की पोंगदोर खिबगी पाव मदे मणिपुर सु मालेंगी तोंगान तोंगान बा ई पाव सिंग पुदना लाक्सके इम्पैक्ट न्यूज मियें तादुन लेबियो मैम अमुख तराम नौसरी वलेटिन सिग मखाता पाव मियाम दा पिजरी सिटीजनशिप अमेंडमेंट बिल असि पार्लियामेंट विड्रॉ तौद्रि फावबा मियाम न सिंथालेप्तना मदि लंबी दा थोलक्तना मखाता न खोंजंग संगसिन मिनसि हाइना मणिपुर पीपल्स अगेंस्ट CAB men pack ki maike di miyang pun singsilakli Manipur Press Club ta pangthaupa pawmi singa unabada man pack ki core committee ki member Sunil Karam na haikibada Manipur ki lenga kasina undeclared emergency amagom internet thingzin ba curfew laukthokpa badi mirakta tear gas mog bomb kapsin bagi thongbo awang bu thakti yaning da phongdoki pawgi mifam atu da saru yakiba core committee ki member PS Devana Imphal West District Magistrate ki notification amana Manipur gi leiriba cable service provider singna khongsang asiga mari leinaba I paw hapada athingba thamkiba busu haksina lawbga loina yaning daba phongdokhi agitator akoi punamaki mafam da su amuk appeal tawjani ba wafam di karigumba tangai padana press kum media gumba lapu matam da miyam gi yaw sigi coverage tawna ba laiba press media khudimuk ta su akoi yaw hobi ba mayam punamangna aikoi masi thabot thadok biba aduga tangai padaba lining laishon gi koi dharma gi kari gi adi mai gi singi sumba mayam singse ana yek mayam singse masi masu thadok piu aduga lorna marakta men pekna iyo sigi himai sumba amasung iyo sigi tangka kramai toge haibase on the way da lakpa matam da su men peki mioi singbu su cooperation PBO haibajima koi thamjaningi aikoi gi aroi bo wafam ama kai gumba bill sina hek lok thorak pa targadi channa gi ba targadi madudai do miyam gi oiba firep che mayek sengna India government da amasung malem gi miyam da khangan chi amasung aikoi gi firep che chumna lawmina che masidai da rajniti dol gi congress ki BJP gi adu gi ada gi aikoi Citizens Amendment Bill 2019 की मायोक्ता मेन पैक न संसलक खोंसंग सरक अमोय नंग सिनोने डिस्ट्रिक्ट जेलियारोंग यूनियन मणिपुर असम अमसुं नागालैंड की लुसिंग सिंग यावना मेफम पांगथोखरे मेफम अदुगा मरी लैनना मेन पैक की कन्वेनर दिलीप युमनाम साना पाउमी सिंग द फोंदरपदा लोकसभा दा पास तौखिबा CAB असै मपुंग फाना विड्रॉ तौद्रिबा फावबा सिंथाले की खोंसंग मखाताना सथकीगनि हाइरे लैनना इम्फाल वेस्ट अमसुं ईस्ट कर्फ्यू थमखिबना मरम वर्ग मेन पैक ना बिल असि मायोक्ता संसलकपा खोंसंग हेन कंसिन लगनी संगसिन लगनी हाइना फोंदोरकली मफम अदुदा सरुग याखिपा मन पैकी को कन्वेनर सोरिबा जेलियारोंग यूनियन की प्रेसिडेंट अमु कामीना फोंदोरपदा CAB असि विड्रॉ तौद्रिबा फावबा सिंगी विलेज अथॉरिटी काउंसिल अमदि खुलगी अहल लमन सिंगा तानादुना हिल डिस्ट्रिक्ट सिंग दसु अकन ममोंगदा खोंजंग संगसिन बहौरगनी हाइना फोंदोरकी
Citizenship Amendment Bill 2016 bu singnaduna masi total withdraw tawgadabani haiba pandamasi makhada changsilakpa khongjang amagi oina mafamasi mifamasi pangthokpani parliament ki session asi mathangi numit ki pung 13 phaude yeithokhibaga iroinana Imphal East amsung West Manipur government su curfew lauthokpasina maram oirakanda manpack ki khongjang asi su hanagi sumna hena kanchen makha tana chathagigani hayeng hangchik che masi withdraw tawdardi masi adum khongjang che ekhoi district ki oina hill district ki su tawgani Manipur University ki mahiro singam di mafamada ki akoi bidalai ba miyam na university asika thangna leiriba BJP Manipur ki temporary office ta thomjinna bahona bada police na tiar gas kaftna khongsang sangsin basing thingna bahona ke khongsang sangsileba singna su police tamna nung na thomjin ke nakalamromda hairangoi thong awang maibam laikai amadi lewa lambi ki akoi bidalai ba miyam na su amuba phiral faid na BJP ki office ta na thomjin lakhi loina na Manipur University gate mamangda han leirama miyam ga loina na makhata na sangsilapa police ka sauna mungna ki tungda Imphal West ke head of police kangbo thomjilaktuna khongsang sangsileba singado tan khai ki singjamai singa makhada ki moirang khom phawada lambi thingdana khongsang sangsileba sing police na tan khai ki ngasi kyangwai ki nupa tara marina BJP Manipur State Unit ki office manakta phi thongdab ki khongsang sangsing kre khongsang ngasi yupung tara makhairom tarakpada Kansipur ki MU manakanda leiriba BJP ki temporary gate manakta thokibani khongsang sangsileba singna BJP ki office tamna lakpada Manipur police personnel singna thingduna thatke khongsang asida saruk yakiba singna phongdorakpada BJP na losingba lainga kasina CAB pass tawduna yelhongmi muthana bahonaba sei kaidonungda miyamna yaba gamloi haiki khongsang asigi makhatana kyangwai gi masing yamna miyamna Indo Myanmar rota lainga ki curfew thugaiduna lambi thingki loinana Prime Minister Narendra Modi amadi Chief Minister N Biren gi mitamsu mai thaki अखोई ngasi tawjeriba protest feel tokbugi protest ase BJP sarkar jina अखोई gi elomi jingje mun nabi thabak torpajida अखोई gi private part yaujeri bji lok piro aduga mathangda अखोई gi char na dharana la ji chandokta na bagi damta ngasi अखोई na pen da bagi damta protest tawjeri Citizenship Amendment Bill CAB ki satnaba yaroi haidana manpack amsung pam gi mi makhada sangsilakhiba khongsang gi saruk amoina masang yalwa wangsing lamding amadi tongan fam dagi thomjilakpa miyam na wangsing tentha assembly constituency MLA paunam Brauzen gi wangsing gi hairok haijin famda leba BJP wangsing tentha mandal gi office thugai kre thodok aduda police na smoke bomb kaptuna tankhai khibada misam amasok le Bilis ki mayokta sangsiliba protester amana phongdorakpada miyam na horiba iho asida MLA ama oina sabsaba phirep miyam da khanghallo haidana lakpani ajabu leiba ki lurapa tanpham asida MLA na foreign da tur sakhi bai basi leibak miyam gi laibak tibani haiki Citizenship Amendment Bill ki mayokta Imphal ki sagol mang amadi kaibida miyam gi oiba asawba Mairagi khongsa satkre wakat khongsa adada miyana billasi ki mayokta kholau kaya lauki loinana rally atu loirakpada billasina karigumba Rajya Sabha da pass torolabadi North East ki miyam ga loinana makhata ba khongsang kaya sangsina ba miyamna warip nakhi Citizenship Amendment Bill ki mayokta khurai thongam laikai da khongsang sangsin ba mioi ahum chansin ki haiba imung amagi thong amadi potchai police na amanga ta thogalam le thodogasi laikai asimaktadagi soyam Santos ki imung da thokhibani Santos ki loinabi samitana phongdolakpada police sing aduna kaurakpa tawdana mamang thong thugai rakhibani hairi Kaisu irang amda tawba nate ba mai thaba khotpa amda tawba nate chumna lep leibene mamang da commando lakpadu jadum chumna chakhi ba adu moi gari ani hum laage ta grong thaujale ba mi tak dogi mawong da go ade akhoi ju chenjale dana ki dana moi ja swaide du maru hale ba labar bule to hanjala change ba dagi akhoi thongde thingjal leirame thingjal leibe dagi moi je kauga hai ba ko ai kaw go no akhoi gi di mi imta leibe nate na hai ba kanda ne moi na ta dre ba moi na adum thude khre ba thongje no yum je ngasi di kai ba tare nang na mi je kau thokta di na haire ba aina adudi tawbiga no na moi ja ani humla kawrame ba kawdagi nang ka karama ai ka sijne ha ba du labar bule kapsalani na mu tawe ba ko moi ja mangon ja ima mangja loi hale ba ai je kappa ne adudi tawbino na ha ba ai je kauthe ba ko kauthok ba moi ja loi tholak pa dagi thola di moi ja dum sakro da na moi thola ga moi kamado me am sini imung ja loi changa yenge ba ana ba leiba imung sida ima am khaktang changsan gi haiba gi damakta ima du moi na ha laga hairibra ima je phuge na
चेंझलइब्रा इमा चेंझनग्रबनेना मिगी अनाब लेबे इमुंगसिदा थोंगजे कौखाइबिरे ngasi थुगाइबिरे मोइना अदो मोइना तौरिबा मोंग मतौजे अखोइगा मोइगा लान थेंगनाजे हाइब्रा इंडिया गी ओइना तौरइबा मनुंगसिदा मोइगा अखोइगा थेंगनाजे ना हाइब्रा नत्रगना पुलिस की माइगैगा अखोइगा ओइना तौनाजे हाइब्रा मोइगी अपामबजे अखोइ हुजिक मखंगनिंगी मोइना तौरिजे अखोइ याम पेंदे मोइना तौरिबा थवंगजे मोइना अखोइ ngakpigada harga मोइना ओइना अखोइदा चाबजे सि मतुंगदा अखोइ अमुहना तौबिगा कर्फ्यू थमलबसु मियामना चेबिगी मायोक्ता संगसिन बखोंसंगदा पुलिसना प्रोटेस्टर अमा कर्फ्यूदा मपाल थोलइबा करिगिनो हाइना थबाकता काउरबख्रे हाइरि हदोगसे पासोइ पुलिस स्टेशन कोनबा खोंबोंग कैथेला मैन पैके लमजिंग मखादा कैथेला दुदा मुबा फिराल फाइदना खोंसंग संगसिनबा होनारिङैदे थोखिबनी पुलिसना मथबाकता काउरबखि हारिबा पिसक अदु कैथेला दुदा लैबा इम्फाल वेस्ट स्टेंस क्लब की सेक्रेटरी ओइरिबा अतोम समरेंद्रनी People's Alliance Manipur Pamna Citizens Amendment Bill CAB ki chanaba yaroi haidana kaukiba total shutdown ado hayeng February 10 dagi nimidawan pum manga phawa sangtokle hairi curfew ge thingba laina laina miyamna tholaktana bill asigi mayokta protest tawkiba gi damak lobasin landam asigi miyambu thagatpa phongdorokli television news channel singna miyamgi ihauga mari lainaba I pau phongdanaba district magistrate Imphal West na thingba thamlakre district magistrate Imphal West Naurem province singna February 13 lisini 18 thokiba order amagi matungina haukiba numit kharani asida miyamgi ihauna maram oidana tangdu laitaba amadi miyamgi ing tappada akaiba tholakpa yabana maram oraga cable television networks regulation act 1995 ke section 19 gi makhada makhalamati ki miyamgi ihau irang mingona insinba yaba warol wangang miyamgi khananina thorom na singba hingsa thokon ba yaba natraga miyamgi ing tap punsida kaiba thokon ba yaba maongi I pau sandokpada thingle hairi hariba thingba se khudaktagi makhata ba order ma thoktriba phawba sanagani hairi Citizens Amendment Bill ki mayokta lamdam asigi civil society organization kaya na sathrebi ihau umadi Manipur lainga ki public curfew marakta ahing nungthil khangdana 24/7 miyang seba tawsiriba print amadi electronic media ge employees singbu miyam amadi laigang na ayet apan pipi gano haina all Manipur newspapers and electronic media employees association amne miyana zero lamada lamdam asigi miyam amadi lainga ki maphamda appeal tawrakli Manipur yapun masaktam kanaba madi state asida khundamina riba praja section khuding makki marakta ningthina pau phawdok nadana hirang khuding makta yaifaba chaukhatpa ing tapalamdam am oihannaba ngasi phawba honadana lakibani haina all Manipur United Clubs Organization amuko gi president PS Devana phongdorokli kwakaitela leiba amuko gi office da pangthokiba masigi kuntaruk lak suba foundation day gi tholomda Devana makhatana hai asiko thabak tholom sing asi makhatana Manipur praja sing yaifanaba pangthok kigani Manipur say isu kaya na piktanba state amani haibada haiman bathokloi state asida tholiba tongan walebak miyamgi amadi state asigo isu kaya da warasin purna ba soba thodang kaya laudana ngasi phawba lakli haiki community mayam sigi marakta thoninga thodu wato mayama Bharat Sarkarna tawdana lakre adu madugumba singdagi aikoi ngasi phawba nakhoganda miyam sin bhap tamnaraganda adu maina ngasi phaw Manipur kanduna lai amukogi achetpa pandamdi Manipura punchin ba yadraba kanglup khaktangi ai community khaktangi khanbagi wakhalonda thabak tawriba mayam sinje amatoina punchin laganda aikoi Manipuri amoina Manipur miyam da singnariba tongan ba aikoi unity da threat piriba ado unity thugaina ba honariba khanana ba honariba pumnamakse aikoi amatoina punjalagan da thengna ba haiba pandam duna ahan bu oijaraga Manipur integrity unity da base tawragan da manase Arabida Balatina Alliance amhona miyam da thamjari Raya Sabha da sarang na bathokti ngasi Citizens Amendment Bill 2019 puthokire hayeng ayuk pung 13 phawba mifam yai thokre bill asi hayeng puthokpa yana leire Miyam na curfew thugaidna khongsang kaya sangsing kre police ka bungna bada mioi kaya so pan nangle miyam gi mahusa gi punsida sauna akaiba pi kre Manipur ga hana ga minister oirabo okrami bobina lusingba Congress legislative party gi mihut singna CAB gi mayok tanga si New Delhi gi jantar manchar da khongsang sangsing kre
Amasung Cable Television Networks Regulation Act 1995 Section 19 ki makhada TV News Channel singna miyam ihok mari leina ipau phong danaba District Magistrate Imphal West na tingba thanjin khre